Kurumjari, Coffee with Times of Manipur Ming Tabiri Singbu Hamukta Taram Nocheri. Nasi Kuna Unizagariba guest see a take nationality Maruina, Manipur gi folk song Asibu, Kanana Honavada, Achota Dan Loriba Lorina, high of folk song Asida, fusion music Haptelaga, Hapsiki Incrediba, Nahas in the Supam of Honavada, and Achota Dan Lodon Ladibi, and Nahawadi, Masaki Kunituk Tangaribi, Nganthoileima, Nganthoileima Taram Nocheri. Nganthoileima Koi Times of Manipur about Manipur Anba private satellite Chinenchi, Hokiba October Tang Anida, Manipur Chief Minister and Birena, Lone Stone Nangachi, Pichivi Leba Nifum do Aduga, Tata Sky Channel number 1973 da Quasi Mayami Mofangali. Maruna Koi Lamjingma Groupna, Lokalaiba Kongtang Asida, as the artist Samoina, as a Manipuri Moina, Karipawing Antoi. Masigi is mina lamjingba group nas mina lokat piraiba thabak se artist khatangina tana khoi gi manipur gi oina yamna achoba thodang amani yamna phaba thaba amani haijaningi yam nungaijei ichan maruina ichan gi sei toan toan ba yamna maming leiba mayam leiri misna leikai koi ganba aduga ingele mayam leiri maruina khoi folk si kamai toduna folk toan toan bai si mayam pamba kamusu lei ko adu folk si thoina ichan nangan thoina pama ga changa khibra kamai na toroga sigi filis changa khibra folk se pam di pam me du ai gi isai horak pa se matam aina horak pa matam da folk se am kanna sakna rak pa khangna bu oiram deba aduga ai da tam horak pa Indian classical light music ke hana tawrag hore ai han chahi 13 dumaina suba matam da idhau jenta kumar da isai khra khra tamba chatlame aduda light music tawre adagi muka ai je gap sang layer ai hana ba gi National Sports Academy da wrestling tawrame chahi manga mukse aduna isai je aduda muk tawgidaba agi jagoi sei dum pam bani na sana ba se ingonda kya changdre habdi mi gumba kena tora kanda ingonda nungai taba gumba phawbadu gumba tawbade isai sine hena pam ba dum oi leire ba jagoi gumba tawe de acting gumba tawse adum ayamba matam da pamokpa aduna class 10 loirak pagi thara matung se mama ismail pam dre sana ba sen habde kumana phare de tar dinang music so yawe TZ school das maina tammo na subject amon yawe TZ da tambadagi TZ da koi gi thab exam thaba se keno do in thai Indian classical gi pot se yaw badagi 11 12 da is maina music lawra Indian classical se kitang amuk hena khangda ba diarak ta exam thara kadam ni na adun music college da tamjare adagi maina private khar ka chatla kanda balwan da so matam khara chatlame adda folk music say adum pam di pam have the lai harau bagum bada taba adagi jagoi torpa matam da lai harau bagi sai yaurokpa thogol jagoi gi tawba se aduna folk sum pam bada in mama folk sakninge folk tamninge have matam mana e de tardi mama na yam pam ba oza ma lai oza lorem bambe dabati mama hanas mana amtang oza khuram jaraga tamse na ban haberak padagi chatlaga oza manak da tamure tamakana matam kitang amu gap lai re oza do kitang pharak tare na habadagi balbavanda oza chandrasakhi thingnare oza chandrasakhi na matam khara mu takpira matungda ai 11 12 ta matam da hoji mayamna se hena masa khangnare mangka ai classmate ne ado 11 12 bani classmate oraga taminarak taraga zuma se isai tawi se khangdi kanamtana khangde akoi gi class 12 ki freshers mate to matam da 12 kara matungda ma isai sakpa kanda khange ba khoina ma jes maina folk tawi khotle se adagi sum pamjaba duga chapchana thokpa haitare mama mangka gi mama na so koi smaina workshop tawi yumda Thursday ga Sunday ga pena gi workshop tawi la on habdagi pamdana chatlaga hena sida keno tawbud oirakpane folk se yam nungai ba du ngalingi matam deni adum bai se nungai pamukpa aduga theater gi lamda su thwa yawba mali maru handak mita award 2018 su best actress supporting role phangba mali yam nungai bani maruina ajik tawda nungai di khoi wrestling sanaramaga isai zdom da lak je kamai den wrestling sina kamai na pam sanagi bano thoi gi leiro mai thong si wrestling ga tawdu wrestling is main to bone aina sanabadi am pamu badi oi gide ado akoi baba na haitar baba hoi akoi chichi so yoga tawe akoi sanaba se dum khoi chichi hoi pame baba hoi pame adagi sanaba na ai sanaba da pra ilhan gi na khan badu gi di ai baba gi kano do habdi mi amo ina leba matam da sanaba se hekchang khara phaba khotpa gi main wakal da khallaga haitar archery so to khoi ni archery to ba masalaiba aduna archery se changhan gi haina National Sports Academy na ham hodor ko matam da tawbadagi selection se phangdaba archery da
taragadi sanabadi am pambanina babana kai tawba yai yengba kanda wrestling se soiba haidara adumana tawre adu sanawrabanina adum mahaus adum khange sanabagi so khara adum hakjang phawa khotpa se yamna su phawa potne aduga uzik day to day life labada so exercise to was yam maroi ko khara di tangalle aduga so kanai habadi khangba sanabasina amai tawga sanabase lerakpane aduga so engonda improvements yam kana lakti ba sanabadadi adum hostel da leina adum ada jagoi isai pot se khoi function ama torakpa matamda jagoi isai se adum tawre sanabam da so ade oza mayam na adum Saturday khudingi adum isai gumba sakhan ba kholan ba adum tawre maroina khoi kanone wrestling gi tawsida national gi thakta state level gi thakta kari participate tawdi yaukhribra participate state level dai bronze anirakti phange adaga national gi selection ong tang phangaga I Himachal Pradesh da chatlore medal dilarakte okay yam fawa adu wi shona ishana pamjaba dagi parents pamjaba adu ngasidi manipur ge dum sakna ba folk singer am oire mayam khange ngasai mangka su nangi friend oire mayam na sigi lam sida khoi gi leba culture tradition mayam si kanna hona bada ngai achoba thodang le adu lang yam hangni lu hangdi maruina khena bu urisha khoi nganthoi gi da nganthoi sina khoi gi fusion music ki type ta mayam taning na ba isai haji yam kana khoi maming chali base khoi Mr. Leikai koi gan ba si kamai do na kana na compose to ga masi isai je kana to rakhi album je puthor rakhi na si isai si lak tringai dai aina ai graduation Maharaj Bodha Chandra College da tawjare ada khoi gi aini han changba chahi da kano youth festival tawba da ai je drama amakak yaubane drama se koi da oasis saugai jamna tambiraga koi tho matung sida da oasis to aiga yum su naknare adagi oza khangna hobadagi tadana smaino koi workshop ama tawni hairakin hairaga matam kharagi matung da workshop se tawre chihi amani gi matung da workshop taw matam da koi gi sampa gi band member sing haitare loina mak thengnare adu da yamba oza bk da tenao da milan moi loin thengna ba koi class lobi ba sampa hai ji kai hai nom sampa je sorarian performer koi brand group se aduga hozik sorarian repertory theater na lei oza bk na keno oraga adugi branch ne haitare adu admai tor oza hoise thengna ba matam dagi oza hoina ai taseng na makidi theater gi workshop yaw bachat pane ba adu ai sai so khara tawe khang dagi oza hoina smaina khoi gi so band lei khotle isai sakning brand hange ba adu yam de ikai de tar ga so sakningi ha ba so khumba ngam da ba oza hoida adu yaw admaina khara keno tawse khotsen ha dagi production so tawna isai smaina khara hogat se na hogatle aduga date naw gi manak ta itongana habdi mitsna Leikai koi gan masin han ba igi kanone aduna ayuk ta ngak chatlaga tamme admai taraga date naw na oza bk na mayek se bi bane aduga date naw na music compose to as mayam hazik khoi gi backdrop da sunan gi seje thari soi taning angani mayam se adu Mr. Leikai kum de ten tak na mati am tang ngang si soi taning angani Mitsna Leikai koi ganba leirang khuding lamdan banangbu chinbal da khoi tai dona nata tauranu mai thakpa balan yam phaje maroin state da khoi gi fusion no music to an ba khoi gi ba pena yauzare adagi bass git drum yam yausle ise sina hajiki mirul sida haiba dare live generation sida ko impact ama piba ngambra maroin masi khoi YouTube da kari thagal ko da mayam gi like response kamai togi ngato smain to ba khoi gi isai se tasing har kan da hoi folk su yamna direct folk hai tar khoi han gi le reserve ba kan se si mak thugai badina chade khoina aduga si hozikan gi yamna yaklau ba mi hai tar na ha sing da adugumba yam kana pamam da ba mi shu laibe ai adu sing so khoina chingsan bangam na ba hoziki anoba mong da kai sta han gi so kai handa bi da hozikan gi mi sing da so hena pam na ba anoba mong da hai tar adumaina tawbagi wakhalon se khoi band da laiba pura anoba makhal gi pot se experiment to ba khoi gi leizariba iramdam gi oiba pochai sing na sajaba instrument hai tar adagi iramdam gi oiba leizaba tune sing da khoi thijan zaraga adumaina tawba kanone adum mayam gi adum response phajaba so adum phange adum kara adum yelakpa se yaw da banate ado ayam banadi positive adum phange hai
ꯍꯣꯏ ꯈꯦꯅꯕ ꯇꯣꯉꯥꯟꯕ ꯃꯤꯒꯤ ꯃꯣꯠ ꯈꯦꯅꯕ ꯂꯩꯅꯤ ꯑꯗꯨ ꯄꯥꯝꯕ ꯍꯥꯟꯅꯒꯤꯗꯣ ꯂꯩꯖꯕꯗꯣ ꯄꯥꯝꯕ ꯀꯩ ꯍꯥꯏꯅꯤꯡꯗꯕ ꯑꯗꯨꯕꯨ ꯍꯥꯟꯅꯒꯤꯗꯣ ꯇꯥꯕꯤꯔꯛꯅꯕ ꯃꯗꯨ ꯀꯟꯅꯕ ꯍꯣꯠꯅꯕꯗ ꯄ꯭ꯔꯤꯖꯥꯔꯕ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯈꯔ ꯑꯗꯨꯝ ꯃꯣꯗꯤꯐꯥꯏ ꯇꯧꯊꯣꯔꯛꯄ ꯑꯗꯨꯝ ꯍꯧꯖꯤꯛꯇ ꯑꯗꯨꯝ ꯂꯥꯛꯏꯁꯤꯅꯤ ꯍꯣꯏ ꯍꯥꯟꯅꯒꯤ ꯑꯔꯤꯕ ꯂꯩꯔꯝꯕꯗꯣ ꯁꯨꯃꯥꯏꯅ ꯂꯩꯔꯝꯃꯤ ꯍꯥꯏꯕꯗꯣ ꯍꯧꯖꯤꯛꯀꯥꯟꯒꯤ ꯅꯍꯥꯁꯤꯡꯅꯁꯨ ꯈꯪꯍꯟꯕꯒꯤ ꯑꯗꯨꯅ ꯍꯧꯖꯤꯛꯁꯦ ꯃꯣꯗꯔꯟ ꯑꯦꯔꯥ ꯑꯣꯏꯇꯥꯔꯒꯁꯨ ꯌꯥꯝꯅ ꯐꯣꯛꯁꯦ ꯑꯗꯨꯝ ꯄꯥꯝꯅꯕꯗꯣ ꯑꯣꯏꯔꯦꯅ ꯈꯜꯂꯦ ꯍꯧꯖꯤꯛꯁꯦ ꯃꯔꯨꯑꯣꯏꯅ ꯃꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯊꯤꯌꯦꯇꯔꯒꯤ ꯂꯝꯗ ꯆꯪꯕꯤꯔꯛꯑꯦꯀꯣ ꯊꯤꯌꯦꯇꯔꯗꯗꯤ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯕꯤꯔꯛꯏ ꯃꯔꯨꯑꯣꯏꯅ ꯃꯦꯇꯥ ꯑꯦꯋꯥꯔꯗꯁꯨ ꯐꯪꯉꯤꯕꯅꯤ ꯍꯟꯗꯛꯁꯦ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯔꯤ ꯊꯤꯌꯦꯇꯔꯗꯗꯤ ꯊꯤꯌꯦꯇꯔꯒꯤꯗꯤ ꯑꯩ ꯀꯨꯏꯗ꯭ꯔꯤ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯖꯈꯤꯕ ꯋꯥꯔꯛꯁꯣꯞ ꯌꯥꯎꯕꯗꯣ ꯑꯗꯨꯗꯒꯤ ꯑꯩ ꯕꯣꯙꯆꯟꯗ꯭ꯔꯗ ꯇꯝꯕꯗꯨꯗꯒꯤ ꯍꯧꯔꯛꯄꯅꯦ ꯑꯩ ꯊꯤꯌꯦꯇꯔꯒꯤ ꯍꯥꯟꯅ ꯋꯥꯈꯜ ꯀꯩꯝꯇ ꯂꯩꯔꯝꯗꯦ ꯑꯗꯨꯕꯨ ꯊꯤꯌꯦꯇꯔꯁꯦ ꯕꯕꯥꯗꯤ ꯍꯥꯟꯅ ꯇꯧꯕꯗꯤ ꯈꯔ ꯇꯧꯔꯛꯑꯝꯃꯦ ꯍꯥꯏ ꯑꯗꯣ ꯑꯩꯅ ꯈꯪꯉꯛꯄꯗꯗꯤ ꯕꯕꯥꯁꯨ ꯇꯧꯔꯝꯗ꯭ꯔꯦ ꯌꯨꯝꯗꯁꯨ ꯇꯧꯕ ꯑꯇꯣꯞꯄꯗꯤ ꯂꯩꯇꯦ ꯑꯗꯨꯒ ꯊꯤꯌꯦꯇꯔꯒꯤ ꯄꯣꯠ ꯋꯥꯈꯜ ꯂꯩꯔꯝꯗ꯭ꯔꯒꯁꯨ ꯑꯩꯅ ꯍꯧꯖꯤꯛ ꯑꯗꯨꯃꯥꯏꯅ ꯆꯪꯉꯀꯥꯟꯗ ꯑꯥꯔꯠꯀꯤ ꯄꯣꯠꯁꯦ ꯂꯣꯏꯅꯃꯛ ꯄꯥꯝꯕ ꯍꯥꯏꯇꯥꯔꯦ ꯏꯁꯩ ꯄꯥꯝꯃꯦ ꯖꯒꯣꯏ ꯄꯥꯝꯃꯦ ꯑꯗꯨꯃꯥꯏꯅ ꯑꯦꯛꯇꯤꯡ ꯇꯧꯕꯁꯨ ꯑꯗꯨꯝ ꯈꯔ ꯄꯥꯝꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯍꯧꯖꯤꯛꯀꯤ ꯌꯨꯠ ꯐꯦꯁꯇꯤꯚꯦꯜꯒꯤꯁꯤ ꯌꯥꯎꯔꯨꯔ ꯃꯇꯨꯡꯗꯒꯤ ꯑꯗꯨꯃꯥꯏꯅ ꯄꯥꯝꯃꯛꯄ ꯑꯗꯨꯒ ꯋꯥꯔꯛꯁꯣꯞꯇꯣ ꯌꯥꯎꯔ ꯃꯇꯨꯡꯗꯒꯤ ꯍꯧꯔꯛꯄꯗꯨꯅꯦ ꯑꯗꯨꯅ ꯑꯩ ꯇꯣꯉꯥꯟꯕ ꯀ꯭ꯂꯥꯁ ꯍꯦꯟꯅ ꯆꯠꯆꯔꯨꯕꯗꯤ ꯂꯩꯇꯦ ꯑꯗꯨꯒ ꯋꯥꯔꯛꯁꯣꯞ ꯑꯗꯨꯃꯥꯏꯅ ꯑꯅꯤꯔꯛ ꯌꯥꯎꯖꯈ꯭ꯔꯦ ꯅꯥꯎ ꯍꯧꯖꯤꯛꯁꯤ ꯉꯥꯟꯊꯣꯏꯁꯤ ꯔꯦꯁꯂꯔ ꯇꯔꯟ ꯐꯣꯛ ꯁꯤꯡꯒꯔꯅꯤ ꯌꯥꯝꯅ ꯈꯦꯠꯅꯕ ꯃꯇꯝꯗꯨꯒ ꯌꯥꯝ ꯐꯖꯕ ꯃꯌꯥꯝ ꯈꯪꯉꯤꯁꯤ ꯔꯦꯁꯂꯤꯡ ꯇꯧꯔꯝꯃꯤ ꯀꯅꯥꯝ ꯈꯪꯉꯝꯄꯣꯟꯇꯦ ꯈꯪꯉꯝꯗꯕ ꯉꯁꯤꯒꯤ ꯏꯟꯇꯔꯚ꯭ꯌꯨꯁꯤ ꯂꯣꯏꯅ ꯈꯪꯉꯤꯅꯤ ꯑꯗꯒꯤ ꯑꯃꯅ ꯑꯩꯈꯣꯏ ꯉꯥꯟꯊꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯣꯄꯨꯂꯔ ꯑꯣꯏꯔꯤꯕꯁꯦ ꯉꯁꯥꯏ ꯏꯉꯥꯂꯩꯒꯤꯁꯦ ꯃꯁꯤꯒꯤꯁꯨ ꯃꯌꯥꯝ ꯇꯥꯟꯅꯅꯤꯡꯒꯅꯤ ꯑꯗꯨꯒꯤ ꯁꯤꯒꯤꯁꯨ ꯃꯇꯦꯛ ꯑꯃꯇ ꯉꯥꯡꯉꯒ ꯃꯌꯥꯝ ꯑꯗꯨ ꯁꯣꯏꯅ ꯇꯥꯟꯅꯩ ꯑꯩꯈꯣꯏ ꯚꯤꯌꯨꯋꯔ ꯃꯌꯥꯝꯁꯤꯡꯁꯦꯀꯣ ꯃꯗꯨꯁꯨ ꯃꯇꯦꯛ ꯑꯃ ꯆꯪꯉꯁꯤ ꯌꯥꯝꯁꯨ ꯏꯪꯉꯦ ꯁꯛꯀꯦ ꯀꯅꯥ ꯈꯪꯗ ꯁꯥꯠꯄꯤꯅꯤ ꯀꯅꯥ ꯈꯪꯗ ꯀꯤꯟꯕꯤ ꯂꯩ ꯏꯉꯥ ꯊꯥꯗ ꯄꯣꯝꯖꯕꯤ ꯏꯉꯦꯜ ꯊꯥꯗ ꯁꯥꯠꯄꯤ ꯂꯩ ꯍꯣ ꯁꯤꯉꯦꯜ ꯏꯉꯦꯜ ꯂꯩ ꯂꯩꯔꯥꯡ ꯅꯪꯕꯨ ꯏꯉꯦꯜ ꯂꯩ ꯂꯣꯏꯕꯤ ꯆꯤꯡꯒꯤ ꯆꯤꯡꯅꯨꯡꯗ ꯁꯤꯉꯦꯜ ꯅꯪꯅ ꯁꯥꯠꯄꯗꯤ ꯀꯂꯛ ꯆꯥꯎꯕ ꯇꯥꯏꯕꯪꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥ ꯀꯤꯗꯨꯅ ꯂꯣꯟꯅ ꯆꯤꯛꯅ ꯂꯣꯠꯄꯔꯥ ꯅꯗꯣꯝ ꯂꯩꯁꯥ ꯇꯝꯕꯔꯥ ꯌꯥꯝꯊꯤꯅ ꯐꯖꯩ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯃꯊꯪꯒꯤ ꯇꯣꯉꯥꯟꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯗꯁꯨ ꯇꯣꯉꯥꯟꯅ ꯅꯪꯒꯤ ꯇꯣꯉꯥꯟꯕ ꯁ꯭ꯇꯦꯖ ꯄꯔꯐꯣꯔꯃꯦꯟꯁ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯨꯗꯤꯑꯣꯗ ꯇꯧꯔꯒ ꯅꯝꯅꯕꯁꯨ ꯍꯣꯠꯅꯖꯒꯦ ꯃꯈꯥ ꯇꯥꯛꯂꯛꯅꯤꯡꯉꯤꯁꯤꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯤ ꯇꯣꯉꯥꯟꯕ ꯃꯣꯗꯔꯟ ꯁꯣꯡ ꯃꯌꯥꯝ ꯑꯃꯁꯨ ꯑꯗꯒꯤ ꯑꯥꯙꯨꯅꯤꯛꯀꯤ ꯃꯌꯥꯝꯁꯨ ꯇꯝꯕꯤꯔ ꯂꯥꯛꯏ ꯑꯗ ꯐꯣꯛꯁꯤ ꯑꯩꯈꯣꯏ ꯀꯟꯅꯕ ꯍꯣꯠꯅꯕꯗ ꯀꯔꯤ ꯗꯔꯀꯥꯔ ꯑꯣꯏ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯂꯩꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯗꯤꯁꯟ ꯅꯥꯠ ꯀꯜꯆꯔꯁꯦ ꯀꯟꯅꯕ ꯍꯣꯠꯅꯕꯗ ꯑꯗꯨꯒꯨꯝꯕ ꯑꯦꯖ ꯑꯦ ꯐꯣꯛ ꯁꯤꯡꯒꯔ ꯑꯃ ꯑꯣꯏꯅ ꯀꯔꯤ ꯑꯄꯥꯝꯕ ꯇꯧꯅꯤꯡꯕ ꯂꯩ ꯉꯥꯟꯊꯣꯏ ꯀꯩꯅꯣꯅꯦ ꯏꯁꯩꯁꯦ ꯑꯩꯈꯣꯏꯅ ꯑꯦꯛꯁꯄ꯭ꯂꯣꯔ ꯇꯧꯕ ꯌꯥꯝ ꯋꯥꯠꯂꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯐꯣꯛꯀꯤ ꯀꯩꯅꯣꯁꯤꯗ ꯑꯗꯨꯗꯨꯅ ꯌꯥꯝꯅ ꯊꯤꯖꯤꯟꯕꯤꯕ ꯃꯊꯧ ꯇꯥꯏꯅ ꯈꯜꯂꯦ ꯑꯗꯨꯒ ꯏꯟꯁꯇꯤꯇ꯭ꯌꯨꯠꯀꯨꯝꯕ ꯍꯦꯟꯅ ꯂꯩꯔꯛ ꯇꯥꯔꯒꯗꯤ ꯌꯥꯝꯅꯁꯨ ꯅꯨꯡꯉꯥꯏꯒꯅꯤꯅ ꯈꯜꯂꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯣꯖꯥ ꯁꯣꯟꯗꯅ ꯂꯩꯕ ꯃꯌꯥꯝ ꯑꯃꯁꯨ ꯑꯩꯈꯣꯏ ꯊꯦꯡꯅꯔꯦ ꯑꯗꯨꯅ ꯌꯨꯝꯗ ꯑꯗꯨꯝ ꯍꯥꯏꯕꯗꯤ ꯃꯇꯝ ꯈꯔ ꯇꯧꯔꯝꯃꯒ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯤꯁꯤꯡꯁꯤꯅ ꯈꯪꯕꯤꯔꯛꯇꯕꯗꯒꯤ ꯂꯩꯈꯤꯕ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯏꯟꯁꯇꯤꯇ꯭ꯌꯨꯠꯀꯨꯝꯕ ꯂꯩ ꯇꯥꯔꯒꯗꯤ ꯑꯣꯖꯥꯁꯤꯡꯗꯣ ꯀꯧꯔꯒ ꯍꯦꯟꯅ ꯁꯥꯇ꯭ꯔꯁꯤꯡꯗ ꯀꯩꯅꯣ ꯇꯧꯕꯒꯤ ꯃꯊꯧ ꯇꯥꯏꯌꯦꯅ ꯈꯜꯂꯦ ꯑꯗꯨꯒ ꯍꯧꯖꯤꯛꯄꯨꯗꯤ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯣꯐ ꯀꯜꯆꯔ ꯁꯨꯃꯥꯏꯅ ꯍꯪꯉꯛꯄꯗꯒꯤ ꯑꯩꯈꯣꯏ ꯐꯣꯛꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯩꯅꯣ ꯇꯧꯔꯦ ꯑꯣꯖꯥꯁꯤꯡ ꯚꯤꯖꯤꯇꯤꯡ ꯒꯨꯔꯨ ꯑꯣꯏꯅ ꯀꯧꯕ ꯑꯗꯨꯝꯕ ꯂꯩ ꯑꯗꯨꯗꯨꯅ ꯍꯦꯟꯅ ꯁꯨꯃꯥꯏꯅ ꯏꯁꯩꯁꯦ ꯐꯣꯛ ꯄꯥꯝꯕꯁꯤꯡꯗ ꯇꯝꯍꯟꯅꯤꯡꯕꯒꯤ ꯀꯩꯅꯣꯗ ꯂꯩ ꯈ꯭ꯋꯥꯏ ꯑꯍꯥꯟꯕ ꯉꯥꯟꯊꯣꯏꯒꯤ ꯑꯍꯥꯟꯕ ꯁ꯭ꯇꯦꯖ ꯄꯔꯐꯣꯔꯃꯦꯟꯁ ꯄꯤꯈꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯍꯥꯟꯕ ꯀꯗꯥꯏꯗ ꯄꯤꯈꯤ ꯑꯗꯨꯒ ꯃꯤꯀꯨꯞꯇꯨ ꯅꯤꯡꯁꯤꯡꯉꯤꯕ꯭ꯔꯥ ꯃꯗꯨꯗ ꯏꯁꯥꯗ ꯀꯔꯤ ꯐꯥꯎꯕꯤꯈꯤ ꯑꯩꯒꯤ ꯏꯍꯥꯟ ꯍꯥꯟꯅ ꯇꯧꯈꯤꯕꯁꯦ ꯐꯣꯛꯀꯤꯗ ꯐꯣꯛꯇ ꯍꯥꯏꯔꯒꯗꯤ ꯅꯤꯡꯁꯤꯡꯉꯤꯕ꯭ꯔꯥ ꯀꯔꯤ ꯂꯝꯗ ꯍꯥꯟꯅ ꯆꯠꯈꯤ ꯀꯃꯥꯏꯅ ꯇꯧꯈꯤ ꯑꯩ ꯂꯥꯏꯍꯨꯏꯒ ꯇꯧꯔꯒ ꯇꯧꯔꯦ ꯑꯩꯅ ꯍꯧꯖꯤꯛ ꯂꯥꯏꯍꯨꯏꯗ ꯑꯩꯅ ꯃꯇꯝ ꯈꯔ ꯂꯩꯖꯔꯝꯕꯗ ꯑꯩꯒꯤ ꯐꯣꯛꯀꯤ ꯑꯣꯏꯅ ꯄꯔꯐꯣꯔꯃꯦꯟꯁ ꯍꯥꯏꯇꯥꯔꯦ ꯒ꯭ꯔꯨꯞꯇ ꯑꯩ ꯂꯥꯏꯍꯨꯏꯒ ꯑꯣꯏna ꯂꯝꯌꯥꯟꯕ ꯁꯪꯂꯦꯟꯗ ꯑꯩ ꯄꯔꯐꯣꯔꯃꯦꯟꯁ ꯄꯤꯖꯔꯦ ꯑꯗꯨꯗ ꯄꯤꯄꯜꯒꯤ ꯔꯦꯁꯄꯣꯟꯁ ꯀꯃꯥꯏꯅ ꯂꯥꯛꯈꯤ ꯅꯪ ꯈꯪꯅ ꯆꯥꯟꯅꯕ ꯅꯪꯒꯤ ꯋꯦꯜ ꯋꯤꯁꯔꯁꯤꯡ ꯀꯃꯥꯏꯅ ꯀꯃꯦꯟ ꯂꯥꯛꯈꯤ ꯑꯗꯨꯅ ꯑꯩꯒꯤ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯕ ꯀꯩꯅꯣꯅꯦ ꯑꯩꯒ ꯑꯩꯈꯣꯏ ꯒ꯭ꯔꯨꯞ ꯑꯣꯏꯅ ꯇꯧꯃꯤꯟꯅꯕꯅꯦ ꯏꯊꯟꯗ ꯇꯧꯕ ꯅꯠꯇꯦ ꯒ꯭ꯔꯨꯞ ꯑꯣꯏꯅ ꯑꯗꯨ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏ ꯄꯦꯅꯥ ꯉꯥꯛ ꯇꯧꯔꯒ ꯇꯧꯕ ꯍꯥꯏꯇꯥꯔꯦ
ꯑꯗꯨ ꯃꯇꯝꯗꯨꯗ ꯅꯨꯄꯤꯅ ꯄꯦꯅꯥ ꯈꯣꯡꯕ ꯁꯨꯃꯥꯏꯅ ꯈꯔ ꯊꯣꯛꯂꯛꯑꯦ ꯀꯥꯏꯅꯒ ꯑꯗꯨꯝ ꯌꯥꯝ ꯐꯖꯕ ꯑꯗꯨꯝ ꯔꯦꯁꯄꯣꯟꯁ ꯐꯪꯉꯦꯕ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤ ꯏꯁꯥꯅ ꯄꯦꯅꯥꯁꯤ ꯀꯃꯥꯏꯅ ꯇꯧꯏ ꯇꯝꯕꯗ ꯂꯥꯏꯕ꯭ꯔꯥ ꯂꯨꯕ꯭ꯔꯥ ꯃꯤꯅ ꯍꯥꯏꯅꯕ ꯂꯩ ꯄꯦꯅꯥ ꯑꯃꯨꯛ ꯂꯥꯏꯕꯗꯨꯕꯨ ꯀꯥꯏ ꯂꯦꯜꯂꯀꯥꯟꯗ ꯃꯈꯣꯟ ꯊꯣꯛꯇꯕ ꯃꯌꯥꯝ ꯌꯥꯎꯋꯦ ꯄꯦꯅꯥꯁꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯂꯨꯏꯅ ꯈꯜꯂꯦ ꯍꯧꯖꯤꯛ ꯑꯩ ꯃꯇꯝ ꯈꯔ ꯑꯗꯨꯝ ꯇꯝꯖꯔꯛꯑꯦ ꯑꯗꯨ ꯇꯥꯔꯒꯁꯨ ꯑꯩ ꯍꯧꯖꯤꯛ ꯌꯥꯝꯅ ꯈꯨꯠꯂꯣꯏꯅ ꯇꯧꯕꯗꯣ ꯑꯩꯉꯣꯟꯗ ꯑꯣꯏꯗ꯭ꯔꯤꯕ ꯈꯨꯠꯂꯣꯟꯗꯣ ꯑꯗꯨꯝ ꯈꯔ ꯂꯨꯏ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯆꯩꯖꯤꯡ ꯊꯥꯕ ꯈꯣꯠꯄ ꯑꯅꯤꯁꯤ ꯆꯥꯟꯅꯍꯟꯗꯕꯁꯨ ꯌꯥꯗꯕ ꯑꯗꯣ ꯍꯦꯛꯇ ꯄꯪꯈꯣꯡꯗ ꯈꯣꯡꯖꯟꯕꯗꯣ ꯌꯥꯗꯦ ꯍꯦꯛꯇ ꯌꯥꯄꯣꯟꯇꯦ ꯃꯌꯥꯝ ꯋꯥꯍꯩꯗ ꯑꯗꯒꯤ ꯀꯩꯅꯣꯗ ꯍꯥꯏꯅꯕꯒꯤ ꯋꯥꯅꯤ ꯑꯗꯨꯒ ꯐꯤꯜꯗꯨꯗ ꯇꯥꯔꯛꯑꯀꯥꯟꯗꯗꯤ ꯍꯦꯛꯇ ꯌꯥꯗꯕ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯂꯥꯛꯆꯅꯤꯡꯁꯤꯅ ꯑꯩꯈꯣꯏ ꯇꯨꯡꯒꯤ ꯑꯁꯥꯗ ꯉꯥꯟꯊꯣꯏ ꯀꯔꯤ ꯀꯔꯤ ꯇꯧꯒꯦꯅ ꯈꯜꯂꯤ ꯃꯔꯨꯑꯣꯏꯅ ꯍꯧꯖꯤꯛꯁꯤ ꯑꯗꯨꯝ ꯃꯌꯥꯝꯅ ꯑꯗꯨꯝ ꯄꯥꯝꯅꯕ ꯑꯩꯈꯣꯏꯒꯤ ꯁꯤꯡꯒꯔ ꯐꯣꯛ ꯁꯤꯡꯒꯔ ꯑꯃ ꯑꯣꯏꯔꯦ ꯈꯨꯠ ꯊꯦꯛꯄꯗ ꯌꯥꯎꯔꯦ ꯀꯣ ꯑꯗꯣ ꯃꯈꯥ ꯇꯥꯅ ꯀꯩ ꯇꯧꯅꯤꯡꯕ ꯂꯩꯔꯤ ꯉꯥꯟꯊꯣꯏ ꯇꯧꯅꯤꯡꯕꯒꯤꯗꯤ ꯇꯧꯅꯤꯡꯕ ꯉꯥꯛꯇꯅꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯩ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯣꯐ ꯀꯜꯆꯔꯗ ꯑꯩ ꯍꯧꯖꯤꯛ 3rd ꯁꯦꯃꯤꯁꯇꯔ ꯁꯨꯃꯥꯏꯅ ꯇꯝꯖꯔꯤ ꯐꯣꯛ ꯃ꯭ꯌꯨꯖꯤꯛꯇ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯐꯣꯛꯁꯦ ꯈꯛꯇꯪ ꯅꯠꯇꯕꯤꯗ ꯃ꯭ꯌꯨꯖꯤꯛꯀꯤ ꯑꯣꯏꯅꯁꯨ ꯑꯩ ꯇꯧꯅꯤꯡꯕ ꯃꯌꯥꯝ ꯂꯩ ꯑꯗꯨꯕꯨ ꯏꯍꯥꯟ ꯍꯥꯟꯕ ꯈꯣꯡꯊꯥꯡꯗ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯂꯩꯖꯔꯤꯕ ꯏꯅꯥꯠꯀꯤ ꯑꯣꯏꯕ ꯁꯩꯁꯛ ꯁꯩꯗꯥ ꯑꯁꯤꯗ ꯍꯦꯟꯅ ꯆꯥꯎꯈꯠꯄ ꯄꯨꯔꯛꯄꯗꯣ ꯄꯥꯝꯃꯤ ꯃꯌꯥꯝ ꯄꯨꯂꯞ ꯑꯃꯠꯇ ꯑꯣꯏꯅ ꯀꯩꯅꯣ ꯇꯧꯔꯒ ꯃꯥꯂꯦꯝꯒꯤ ꯃꯃꯥꯡꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯃꯁꯛ ताकपदो ꯑꯩ ꯄꯥꯝꯃꯤ ꯍꯧꯖꯤꯛꯁꯤ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯐꯦꯁꯇꯤꯚꯦꯜ ꯅꯠꯇ꯭ꯔꯒ ꯑꯇꯩ ꯑꯇꯩ ꯃꯌꯥꯝꯁꯤꯡꯒꯁꯨ ꯑꯩꯈꯣꯏ ꯐꯣꯛꯁꯦ ꯑꯗꯨꯝ ꯑꯦꯅꯤ ꯑꯣꯄꯅꯤꯡ ꯁꯣꯡ ꯑꯣꯏꯅ ꯁꯛꯄ ꯃꯌꯥꯝ ꯑꯃꯁꯨ ꯂꯥꯛꯑꯦ ꯍꯧꯖꯤꯛꯁꯤ ꯑꯗꯨꯝ ꯏꯁꯩ ꯑꯣꯏꯅ ꯁꯛꯄꯤꯅꯅꯕꯒꯤ ꯑꯗꯨꯝ ꯏꯟꯚꯤꯇꯦꯁꯟ ꯂꯥꯛꯄ ꯑꯗꯨꯒ ꯕꯥꯔꯇꯣꯟ ꯂꯥꯛꯄ ꯀꯃꯥꯏ ꯇꯧꯋꯤ ꯁꯅꯥꯊꯣꯏꯁꯤꯁꯦ ꯏꯁꯩꯁꯦ ꯕꯥꯔꯇꯣꯟ ꯑꯗꯨꯝ ꯂꯥꯛꯑꯦ ꯑꯗꯨꯕꯨ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯕꯦꯟꯁꯦ ꯑꯩꯈꯣꯏ ꯃꯤ ꯌꯥꯝꯃꯦꯒꯨꯝꯕ ꯑꯗꯨꯝ ꯍꯥꯏꯔꯛꯄꯁꯨ ꯑꯗꯨꯝ ꯌꯥꯎꯗꯕ ꯅꯠꯇꯦ ꯍꯥꯏꯕꯗꯤ ꯑꯦꯐꯔꯠ ꯇꯧꯕ ꯉꯝꯗꯦ ꯈꯣꯠꯇꯦ ꯀꯥꯏꯅꯒ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯄꯁꯨ ꯂꯩ ꯑꯗꯨꯕꯨ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯑꯈꯟꯅꯅ ꯍꯥꯏꯕꯗꯤ ꯐꯦꯁꯇꯤꯚꯦꯜꯒꯨꯝꯕꯒꯤ ꯃꯈꯥꯁꯨ ꯄꯣꯜꯂꯦꯀꯣ ꯇꯧꯕꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯍꯣꯇꯦꯜꯒꯨꯝꯕ ꯀꯩꯅꯣꯒꯨꯝꯕꯗ ꯇꯧꯕꯗꯤ ꯑꯩꯈꯣꯏ ꯑꯌꯥꯝꯕ ꯆꯠꯆꯗꯦ ꯕꯦꯟꯒꯤ ꯑꯣꯏꯅ ꯑꯗꯨꯒ ꯐꯦꯁꯇꯤꯚꯦꯜ ꯐꯣꯛ ꯃ꯭ꯌꯨꯖꯤꯛ ꯐꯦꯁꯇꯤꯚꯦꯜ ꯈꯛꯇꯪ ꯅꯠꯇꯕꯤꯗ ꯏꯁꯩ ꯃꯐꯝ ꯃꯐꯝꯗ ꯇꯧꯕ ꯐꯣꯛ ꯈꯛꯇꯪ ꯅꯠꯇꯕꯤꯗꯁꯨ ꯍꯧꯖꯤꯛ ꯁꯝꯅ ꯑꯩꯈꯣꯏꯒꯤ ꯁꯝꯄꯥꯁꯦ ꯑꯩꯈꯣꯏꯅ ꯅꯍꯥꯁꯤꯡꯁꯨ ꯆꯤꯡꯁꯤꯟꯅꯕꯅꯦꯅꯗꯤ ꯍꯥꯏꯖꯔꯦ ꯑꯗꯨꯒ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯐꯣꯛꯅꯦ ꯍꯥꯏꯔꯒ ꯗ꯭ꯔꯦꯁ ꯈꯛꯇꯪꯗ ꯀꯩꯅꯣ ꯇꯧꯕ ꯅꯠꯇꯕ ꯑꯗꯨ ꯇꯥꯔꯦ ꯑꯩꯈꯣꯏꯅ ꯐꯅꯦꯛꯀꯨꯝꯕ ꯁꯦꯠꯇꯅ ꯈꯣꯠꯇꯅ ꯇꯧꯕ ꯃꯇꯝꯗ ꯔꯣꯛꯀꯨꯝꯕ ꯇꯧꯕ ꯃꯤꯅ ꯃꯣꯏꯗꯤ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤꯅ ꯑꯩꯈꯣꯏ ꯃꯐꯝꯗ ꯁꯛꯂꯛꯇꯕꯁꯨ ꯌꯥꯏ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯨ ꯑꯗꯨꯝ ꯆꯦꯟꯕ ꯑꯗꯨꯝ ꯂꯩ ꯑꯗꯨꯗꯨꯅ ꯔꯣꯛ ꯇꯧꯕ ꯃꯐꯝꯗꯁꯨ ꯀꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯐꯣꯛꯁꯦ ꯇꯥꯍꯟꯒꯗꯒꯦ ꯍꯥꯏꯕꯒꯤ ꯑꯗꯨꯃꯥꯏꯅ ꯈꯜꯂꯦꯕ ꯑꯩꯈꯣꯏꯒꯤ ꯕꯦꯟꯅ ꯑꯗꯨ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯗ꯭ꯔꯦꯁ ꯈꯛꯇꯪꯗ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤꯁꯦ ꯄꯤꯕ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯏꯁꯩꯁꯦ ꯇꯥꯍꯟꯈꯤꯕ ꯃꯌꯥꯝꯗ ꯏꯁꯩꯁꯦ ꯇꯥꯍꯟꯈꯤꯕ ꯑꯩꯈꯣꯏꯒꯤ ꯁꯤꯒꯨꯝꯕ ꯑꯃ ꯂꯩꯖꯩ ꯍꯥꯏꯕꯗꯣ ꯈꯪꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣoi ꯗ꯭ꯔꯦꯁꯇ ꯑꯦꯝꯐꯁꯤꯁ ꯄꯤꯗꯕ ꯑꯗꯨꯒ ꯍꯥꯏꯕꯗꯤ ꯃꯐꯝ ꯃꯐꯝꯒꯤ ꯀꯩꯅꯣ ꯇꯧꯔꯒ ꯐꯣꯛ ꯐꯦꯁꯇꯤꯚꯦꯜ ꯈꯛꯇꯪ ꯅꯠꯇꯕꯤꯗ ꯏꯁꯩ ꯃꯐꯝ ꯃꯐꯝꯗ ꯑꯗꯨꯝ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯐꯣꯛꯀꯤ ꯁꯛꯑꯒꯁꯨ ꯐꯅꯦꯛ ꯍꯦꯛꯇ ꯁꯦꯠꯄ ꯅꯠꯇꯕ ꯇꯣꯉꯥꯟꯕ ꯑꯗꯨꯝ ꯗ꯭ꯔꯦꯁ ꯁꯦꯠꯄꯒꯤ ꯋꯥꯐꯝꯅꯤ ꯍꯥꯏ ꯅꯠꯇ꯭ꯔꯥ ꯑꯦꯅꯤ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯔꯣꯛ ꯅꯍꯥꯁꯤꯡ ꯏꯟꯈꯠꯂꯛꯏꯕꯁꯤꯡ ꯔꯣꯛ ꯄꯥꯝꯕ ꯀꯥꯡꯕꯨꯁꯤꯡꯒꯁꯨ ꯑꯩꯈꯣꯏ ꯃꯗꯨꯒ ꯆꯥꯟꯅꯅꯕ ꯑꯗꯨꯒ ꯏꯁꯩꯗꯨꯅ ꯊꯣꯛꯂꯛꯄꯗꯅ ꯇꯣꯉꯥꯟꯕ ꯇꯦꯁ ꯑꯃ ꯊꯣꯛꯍꯟꯕꯗꯨꯅꯦꯕ ꯄꯥꯝꯃꯤꯁꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯁꯩꯒꯤ ꯇ꯭ꯔꯦꯟ ꯍꯥꯏꯇꯥꯔꯦꯀꯣ ꯏꯁꯩꯒꯤ ꯇ꯭ꯔꯦꯟꯁꯤ ꯀꯃꯥꯏꯅ ꯌꯦꯡꯕꯤ ꯑꯗꯨꯝ ꯐꯣꯛꯁꯦ ꯑꯗꯨꯝ ꯌꯥꯝꯅ ꯑꯗꯨꯝ ꯄꯥꯝꯅ ꯇꯥꯟꯅꯔꯛꯄ ꯑꯃ ꯑꯣꯏꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯏ ꯑꯗꯨꯒ ꯍꯥꯟꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯇ ꯂꯥꯏꯠ ꯃ꯭ꯌꯨꯖꯤꯛꯇ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨꯒ ꯍꯧꯖꯤꯛ ꯐꯣꯛꯀꯤ ꯂꯥꯛꯏꯕ ꯃꯌꯥꯝꯁꯤꯡꯁꯤꯒ ꯉꯥꯟꯊꯣꯏꯒꯤ ꯃꯤꯠꯌꯦꯡꯗ ꯀꯃꯥꯏꯅ ꯌꯦꯡꯕꯤ ꯍꯧꯖꯤꯛꯀꯤ ꯇ꯭ꯔꯦꯟꯁꯤꯒ ꯑꯌꯥꯝꯕ ꯐꯣꯛꯇ ꯑꯗꯨꯝ ꯆꯪꯁꯤꯟꯅꯔꯛꯄꯁꯦ ꯎꯏꯌꯦ ꯍꯧꯖꯤꯛ ꯏꯆꯝ ꯆꯝꯕ ꯂꯥꯏꯛ ꯑꯦꯜꯕꯝ ꯃꯌꯥꯝ ꯊꯣꯛꯂꯛꯏꯁꯦ ꯍꯧꯖꯤꯛ ꯇꯤꯚꯤꯗꯁꯨ ꯁꯨꯝ ꯌꯦꯡꯕꯗ ꯑꯦꯜꯕꯝ ꯃꯌꯥꯝꯁꯤꯗꯁꯨ ꯐꯣꯛꯀꯤ ꯄꯦꯅꯥꯕꯨ ꯍꯥꯞꯄꯅꯤ ꯈꯪꯗꯦ ꯑꯣꯔ ꯄꯦꯅꯥꯒꯤ ꯃꯔꯣꯟ ꯈꯛꯇꯪ ꯍꯥꯞꯄꯅꯤ ꯈꯪꯗꯦ ꯐꯣꯛꯁꯦ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯗꯨꯝ ꯆꯪꯁꯜꯂꯦꯅ ꯈꯜꯂꯦ ꯀꯀꯥ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯈꯤꯕ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯏꯁꯩꯒꯤ ꯂꯝ ꯆꯪꯉꯛꯄ ꯍꯥꯟꯅ ꯊꯤꯌꯦꯇꯔꯒꯤ ꯆꯪꯉꯦ ꯔꯦꯁꯂꯤꯡ ꯁꯥꯟꯅꯔꯝꯃꯦ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯈꯤꯕ ꯃꯤꯀꯨꯞꯁꯦ ꯀꯔꯤ ꯑꯣꯏꯈꯤ ꯁꯅꯥꯊꯣꯏ ꯅꯪꯒꯤ ꯂꯩꯔꯝꯕ ꯃꯌꯥꯝꯁꯤꯗꯒꯤ ꯑꯩꯅ ꯍꯧꯖꯤꯛ ꯕꯦꯟꯁꯤꯗ ꯆꯪꯉꯛꯑꯀꯥꯟꯗ ꯏꯁꯩ ꯁꯛꯄ ꯐꯪꯕ ꯍꯥꯏꯇꯥꯔꯦ ꯑꯩ ꯏꯁꯩꯁꯦ ꯖꯒꯣꯏ ꯏꯁꯩꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯥꯝꯃ ꯂꯥꯛꯑꯒ ꯑꯩ ꯐꯪꯉꯔꯣꯏꯗ꯭ꯔꯥꯅ ꯈꯜꯂꯦ ꯑꯩ ꯁꯥꯟꯅꯔꯒ ꯑꯥꯗ ꯂꯩꯔꯤꯉꯩ ꯃꯇꯝꯗꯁꯨ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯃꯨꯛꯇꯪ ꯁ꯭ꯇꯦꯖꯇꯒ ꯖꯒꯣꯏꯒ ꯁꯥꯔꯕ ꯑꯃꯨꯛꯇꯪ ꯏꯁꯩꯒ ꯁꯛꯑꯗꯤ ꯀꯥꯏꯅ ꯋꯥꯈꯜꯁꯦ ꯑꯗꯨꯝ ꯈꯜꯂꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯌꯥꯝ ꯃꯥꯡꯗ ꯉꯁꯤ ꯕꯦꯟꯁꯤꯅꯁꯨ ꯑꯁꯨꯛ ꯆꯥꯎꯕ ꯀꯩꯅꯣ ꯑꯩꯉꯣꯟꯗ ꯄ꯭ꯂꯦꯠꯐꯣꯔꯝ ꯑꯃ ꯄꯤꯕꯤꯕ ꯑꯗꯨꯒ ꯑꯩꯒꯤ ꯑꯄꯥꯝꯕꯁꯤꯕꯨ ꯈꯪꯕꯤꯔꯒ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯌꯨꯝꯒꯤ ꯐꯦꯃꯤꯂꯤꯅꯁꯨ ꯐꯨꯜ ꯁꯄꯣꯔꯠ ꯄꯤꯕꯤꯕ ꯁꯤꯃꯨꯛ ꯅꯨꯡꯉꯥꯏꯕꯗꯤ ꯂꯩꯇꯦ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯇꯕ ꯃꯤꯀꯨꯞꯁꯤ ꯀꯔꯝꯕ ꯑꯣꯏꯒꯦ ꯅꯨꯡꯉꯥꯏꯇꯕꯁꯦ ꯈꯪꯗ꯭ꯔꯦ ꯅꯨꯡꯉꯥꯏꯇꯕ ꯂꯩꯇ꯭ꯔꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯨꯡꯉꯥꯏꯇꯕ ꯃꯤꯀꯨꯞ ꯂꯩꯇ꯭ꯔꯤ ꯈ꯭ꯋꯥꯏꯗꯒꯤ ꯊꯃꯣꯏ ꯁꯣꯛꯈꯤꯕ ꯋꯥꯈꯤꯕ ꯅꯪꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯃꯤ ꯑꯃ ꯂꯩꯈꯤꯗꯕ ꯑꯣꯏꯕ ꯌꯥꯏ ꯅꯠꯇ꯭ꯔꯒꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ
ꯅꯨꯡꯉꯥꯏꯕ ꯉꯥꯛꯇꯅ ꯄꯤꯛ ꯊꯜꯂꯒ ꯂꯩꯕ꯭ꯔꯥ ꯉꯥꯟꯊꯣꯏꯁꯦ ꯅꯨꯡꯉꯥꯏꯇꯕꯁꯦ ꯑꯩꯒꯤ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯖꯥ ꯍꯥꯏꯇꯥꯔꯦ ꯏꯙꯧ ꯖꯌꯟꯇ ꯀꯨꯃꯥꯔ ꯏꯙꯧꯁꯦ ꯑꯩ ꯑꯉꯥꯡ ꯑꯣꯏꯔꯤꯀꯥꯟꯗ ꯌꯥꯝ ꯄꯤꯛꯅ ꯈꯤꯇꯪ ꯀꯩꯅꯣ ꯇꯝꯖꯍꯧꯔ ꯃꯇꯨꯡꯗ ꯑꯣꯖꯥꯒ ꯑꯩꯒꯒꯤ ꯂꯩꯅꯕ ꯃꯔꯤ ꯍꯥꯏꯇꯥꯔꯦ ꯑꯩ 11 12 ꯇꯝꯃꯛꯄ ꯃꯇꯝꯗ ꯑꯣꯖꯥꯒ ꯊꯦꯡꯅꯈꯤꯕꯗꯣ ꯑꯗꯨꯝ ꯀꯥꯟꯗ ꯑꯣꯖꯥꯅ ꯑꯩꯕꯨ ꯃꯁꯛ ꯈꯪꯕꯤꯈꯤꯕ ꯏꯙꯧꯅ ꯌꯥꯝ ꯅꯨꯡꯁꯤꯅ ꯍꯥꯏꯇꯥꯔꯦ ꯂꯩꯀꯥꯏꯒꯤ ꯀꯩꯅꯣ ꯑꯃꯅ ꯁꯨꯃꯥꯏꯅ ꯁꯛꯄ ꯊꯣꯛꯂꯛꯑꯦ ꯍꯥꯏꯕꯒꯤ ꯏꯙꯧꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯖꯕ ꯑꯗꯨꯒ ꯏꯙꯧꯗꯣ ꯑꯩꯒ ꯀ꯭ꯂꯥꯁ 12 ꯊꯥꯗꯣꯏꯅꯦꯅ ꯑꯩ ꯃꯇꯝ ꯈꯛꯇꯪꯈꯛ ꯒꯦꯞ ꯂꯩꯔꯨꯏꯕ ꯏꯙꯧꯒꯤ ꯃꯅꯥꯛ ꯆꯠꯄꯁꯦ ꯑꯗꯨꯏ ꯃꯇꯝꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯏꯙꯧꯅ ꯂꯩꯈꯤꯗꯕꯗꯣ ꯑꯗꯨꯃꯗꯤ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯇꯦ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯣꯖꯥ ꯉꯁꯥꯏ ꯃꯌꯥꯝ ꯑꯃ ꯂꯩꯈ꯭ꯔꯦ ꯑꯣꯖꯥ ꯕꯤꯗ꯭ꯌꯥꯄꯇꯤꯁꯨ ꯂꯩꯈ꯭ꯔꯦ ꯑꯗꯒꯤ ꯃꯪꯀꯥꯒꯁꯨ ꯄꯨꯟꯗꯅ ꯊꯕꯛ ꯇꯧꯃꯤꯟꯅꯕꯒꯤ ꯁꯛꯃ ꯇꯝꯃꯤꯟꯅꯕꯒꯤ ꯂꯩꯔꯦ ꯃꯈꯥ ꯇꯥꯅ ꯑꯇꯩ ꯑꯇꯣꯞꯄ ꯍꯧꯖꯤꯛꯁꯤ ꯄ꯭ꯔꯣꯖꯦꯛ ꯍꯥꯏꯇꯥꯔꯦꯀꯣ ꯀꯔꯤ ꯄꯥꯏꯈꯠꯄ ꯂꯩꯔꯦ ꯃꯔꯨꯑꯣꯏꯅ ꯏꯉꯥꯂꯩ ꯂꯩꯔꯦ ꯑꯗꯒꯤ ꯃꯤꯁꯅꯥ ꯂꯩꯀꯥꯏ ꯀꯣꯏꯒꯟꯕ ꯂꯩꯔꯦ ꯑꯇꯣꯞꯄ ꯑꯦꯜꯕꯝ ꯅꯠꯇ꯭ꯔꯒ ꯁꯣꯂꯣ ꯑꯗꯨꯝ ꯄꯔꯐꯣꯔꯃꯦꯟꯁ ꯄꯤꯅꯕꯒꯤ ꯂꯩꯕ꯭ꯔꯥ ꯑꯗꯨꯒ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯕ ꯀꯃꯥꯏꯅ ꯇꯧꯏ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏ ꯃꯃꯥꯡꯗꯁꯨ KAVꯅ ꯇꯧꯔꯒ ꯇꯥꯟꯊꯥꯒ ꯈꯨꯠꯁꯝꯅꯔꯒ ꯍꯥꯏꯇꯥꯔꯦ ꯁ꯭ꯄꯣꯟꯁꯔ ꯇꯧꯕꯤꯔꯒ ꯇꯧꯈꯤꯕꯅꯦ ꯁꯤꯒꯤ ꯏꯁꯩꯁꯦ ꯇꯥꯟꯊꯥ ꯁ꯭ꯇꯨꯗꯤꯑꯣ ꯑꯗꯨꯒ ꯍꯧꯖꯤꯛꯁꯨ ꯑꯃꯨꯛꯀ ꯍꯥꯏꯇꯥꯔꯦ ꯇꯥꯟꯊꯥꯅ ꯑꯩꯈꯣꯏꯗ ꯁ꯭ꯄꯣꯟꯁꯔ ꯇꯧꯕꯤꯔ ꯑꯩꯈꯣꯏ ꯕꯦꯟꯒꯤ ꯑꯣꯏꯕ ꯑꯅꯧꯕ ꯑꯟꯄ꯭ꯂꯛ ꯁꯦꯁꯟ ꯑꯃ ꯁꯨꯃꯥꯏꯅ ꯁꯦꯝꯃꯒ ꯑꯩꯈꯣꯏ ꯑꯣꯜꯔꯦꯗꯤ ꯅꯝꯕ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯔꯤꯂꯤꯁꯇꯤ ꯇꯧꯗ꯭ꯔꯤꯕ꯭ꯔꯥ ꯔꯤꯂꯤꯁ ꯇꯧꯗ꯭ꯔꯤ ꯑꯊꯨꯕ ꯃꯇꯝꯗ ꯊꯥꯗꯣꯔꯛꯑꯅꯦꯕ ꯑꯗꯨꯒꯤ ꯏꯁꯩꯗꯨꯒꯤ ꯃꯇꯦꯛ ꯑꯃ ꯊꯥꯗꯣꯛꯇ꯭ꯔꯤꯉꯩꯗ ꯃꯌꯥꯝ ꯁꯣꯏꯅ ꯇꯥꯅꯤꯡꯅ ꯁꯛꯄ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩꯕ꯭ꯔꯥ ꯃꯇꯦꯛ ꯑꯃ ꯁꯛꯄꯁꯦ ꯀꯩꯅꯣꯅꯤ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅ ꯂꯥꯏꯐꯇ ꯄꯔꯐꯣꯔꯃꯦꯟꯁ ꯂꯣꯏꯅ ꯄꯤꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯏꯁꯩꯁꯤꯡꯁꯦ ꯑꯗꯨ ꯅꯧꯅ ꯅꯝꯁꯟꯖꯕꯅꯦꯕ ꯑꯩꯈꯣꯏꯅ ꯑꯗꯨꯒ ꯑꯅꯧꯕ ꯏꯁꯩ ꯍꯥꯏꯕꯕꯨ ꯑꯗꯨꯗ ꯅꯨꯄꯥꯒꯤ ꯍꯥꯟꯅ ꯂꯩꯔꯝꯕ ꯚꯔꯖꯟꯗ ꯑꯩꯁꯦ ꯑꯩꯒꯤ ꯑꯣꯏꯗꯔꯦꯅ ꯑꯃ ꯌꯥꯎꯋꯦ ꯑꯗꯨꯃ ꯑꯅꯧꯕ ꯍꯥꯞꯄꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯗꯨꯝ ꯂꯥꯏꯐꯇ ꯑꯗꯨꯝ ꯁꯛꯑꯒ ꯂꯥꯛꯄ ꯑꯩꯈꯣꯏ ꯗ꯭ꯔꯦꯁꯇ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯋꯤꯚꯔꯁꯤꯡꯗ ꯗꯦꯗꯤꯀꯦꯠ ꯇꯧꯖꯕ ꯏꯁꯩ ꯁꯤꯅꯥꯏꯁꯪ ꯑꯗꯨ ꯌꯥꯎꯋꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅ ꯂꯩꯔꯝꯕ ꯑꯩꯈꯣꯏ ꯒ꯭ꯔꯨꯞ ꯑꯣꯏꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯁꯛꯏꯕ ꯀꯜꯂꯛꯏꯗ ꯀꯜꯂꯛꯏ ꯁꯤꯒꯨꯝꯕ ꯍꯥꯟꯅꯒꯤ ꯂꯩꯕꯗꯣ ꯉꯥꯛꯇꯅꯦ ꯂꯦꯇꯦꯁ ꯑꯅꯧꯕ ꯍꯧꯖꯤꯛ ꯅꯧꯅ ꯍꯧꯖꯤꯛ ꯁꯦꯝꯃꯤꯁꯦ ꯑꯗꯨꯒꯤ ꯃꯇꯦꯛ ꯑꯃ ꯑꯗꯨꯝꯕ ꯉꯪꯁꯤ ꯌꯥꯏ ꯍꯧꯖꯤꯛ ꯅꯨꯄꯤꯒꯤ ꯚꯔꯖꯟ ꯑꯣꯏꯅ ꯄꯨꯊꯣꯛꯄ ꯑꯩꯁꯦ ꯑꯩꯒꯤ ꯑꯣꯏꯗꯔꯦ ꯑꯩꯁꯦ ꯑꯩꯒꯤ ꯑꯣꯏꯗꯔꯦ ꯃꯥꯁꯨ ꯃꯥꯒꯤ ꯑꯣꯏꯗꯔꯦ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯔꯝꯕ ꯋꯥ ꯋꯥ ꯂꯥꯎꯔꯦ ꯉꯁꯤꯗꯤ ꯂꯣꯠꯅ ꯂꯣꯠꯅ ꯅꯣꯛꯅꯕ ꯍꯨꯔꯥꯟ ꯍꯨꯔꯥꯟ ꯌꯦꯡꯅꯕ ꯂꯩꯄꯥꯛ ꯄꯨꯡꯖꯥꯎ ꯊꯤꯜꯂꯦꯗꯣ ꯋꯥ ꯋꯥ ꯂꯥꯎꯔꯦ ꯉꯁꯤꯗꯤ ꯑꯩꯁꯦ ꯑꯩꯒꯤ ꯑꯣꯏꯗꯔꯦ ꯃꯥꯁꯨ ꯃꯥꯒꯤ ꯑꯣꯏꯗꯔꯦ ꯌꯥꯝ ꯐꯖꯩ ꯑꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯁꯅꯥꯊꯣꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯐꯤꯜꯝꯒꯤ ꯄ꯭ꯂꯦꯕꯦꯛ ꯁꯤꯡꯒꯔ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯁꯨ ꯂꯩ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯐꯤꯜꯝꯒꯤ ꯑꯣꯏꯅꯗꯤ ꯑꯗꯨꯝ ꯏꯁꯩ ꯁꯛꯄꯤꯅꯕ ꯂꯥꯛꯄꯒꯨꯝꯕ ꯑꯗꯨꯝꯕ ꯑꯦꯄ꯭ꯔꯣꯆ ꯇꯧꯔꯛꯄ ꯂꯩꯕ꯭ꯔꯥ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯤꯜꯝ ꯀꯝꯄꯅꯤ ꯃꯌꯥꯝꯗꯒꯤ ꯂꯩꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯏ ꯐꯤल्मꯒꯤꯁꯦ ꯂꯩꯗꯤ ꯂꯩꯌꯦꯀ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯑꯩ ꯐꯤल्मꯒꯤꯗ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯩꯉꯣꯟꯗ ꯀꯩꯅꯣ ꯆꯪꯒꯦ ꯍꯥꯏꯕꯒꯤ ꯀꯩꯅꯣꯗꯣ ꯂꯩꯇ꯭ꯔꯤ ꯍꯥꯏꯕꯗꯤ ꯑꯩ ꯇꯧꯗꯧꯕ ꯌꯥꯝꯅ ꯋꯥꯠꯂꯤ ꯇꯝꯒꯗꯕ ꯌꯥꯝ ꯋꯥꯠꯂꯤ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯥꯏꯔꯤꯛꯀꯨꯝꯕ ꯇꯝꯖꯕ ꯁꯨꯃꯥꯏꯅ ꯑꯗꯒꯤ ꯏꯁꯩꯒꯤ ꯂꯝꯗꯁꯨ ꯍꯥꯏꯔꯦ ꯑꯩ ꯍꯧꯕꯗ ꯉꯥꯏꯔꯤ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩꯗꯤ ꯀ꯭ꯂꯥꯁ 11ꯗꯒꯤ ꯕꯦꯁꯤꯛ ꯑꯣꯏꯅ ꯐꯖꯅ ꯇꯝꯕ ꯍꯧꯔꯛꯄꯅꯦ ꯑꯩ ꯄꯤꯛꯏꯉꯩꯗꯒꯤ ꯐꯖꯅ ꯇ꯭ꯔꯦꯟ ꯇꯧꯔꯒ ꯂꯥꯛꯄ ꯀꯩꯅꯣ ꯏꯁꯩ ꯁꯛꯄ ꯃꯤ ꯑꯃꯁꯨ ꯅꯠꯇꯕꯅꯤꯅ ꯑꯩ ꯍꯧꯖꯤꯛ ꯈꯔ ꯍꯦꯟꯅ ꯊꯤꯖꯤꯟꯖꯈꯤꯒꯦ ꯍꯦꯟꯅ ꯇꯝꯖꯈꯤꯒꯦ ꯍꯥꯏꯕꯗꯣ ꯑꯩ ꯈꯜꯂꯦ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯁꯝꯄꯥ ꯑꯩꯈꯣꯏꯒꯤ ꯕꯦꯟꯁꯤꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯍꯣꯇꯦꯜꯒꯨꯝꯕꯗ ꯀꯩꯒꯨꯝꯕꯗ ꯑꯩꯈꯣꯏꯅ ꯁꯣ ꯎꯠꯇꯦ ꯍꯥꯏꯕꯁꯦ ꯃꯁꯤꯒꯤ ꯃꯔꯝ ꯁꯣꯏꯅ ꯂꯩꯔꯝꯒꯅꯤ ꯃꯔꯨꯑꯣꯏꯅ ꯀꯔꯤ ꯃꯔꯝꯒꯤ ꯎꯠꯇ꯭ꯔꯤꯕꯅꯣ ꯃꯁꯤꯒꯤ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯚꯦꯂ꯭ꯌꯨꯗꯨ ꯍꯟꯊꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯎꯠꯇꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯅ ꯄꯥꯝꯖꯗꯕ ꯀꯔꯤ ꯏꯟꯁꯤꯗꯦꯟ ꯊꯣꯛꯈꯤꯕ ꯅꯠꯇ꯭ꯔꯒ ꯁꯝꯄꯥꯒꯤ ꯑꯣꯏꯅ ꯁꯨꯝꯕ ꯐꯤꯔꯦꯞ ꯑꯃ ꯂꯧꯁꯤ ꯀꯥꯏꯅ ꯂꯩꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯏ ꯇꯁꯦꯡꯅ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯍꯣꯇꯦꯜꯒꯨꯝꯕꯗ ꯍꯥꯟꯅ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯇꯁꯦꯡꯅꯃꯛꯀꯤ ꯍꯣꯇꯦꯜꯗ ꯁꯨꯃꯥꯏꯅ ꯏꯁꯩ ꯇꯧꯗꯦꯅ ꯀꯩꯅꯣꯒꯤ ꯋꯥ ꯅꯠꯇꯕꯤꯗ ꯑꯌꯥꯝꯕꯃꯛꯇꯕ ꯍꯣꯇꯦꯜꯒꯨꯝꯕꯗ ꯇꯧꯕ ꯏꯁꯩ ꯍꯥꯏꯔꯒ ꯆꯥꯕ ꯊꯛꯄꯒꯨꯝꯕ ꯇꯧꯔꯒ ꯏꯁꯩ ꯇꯥꯕꯗꯣ ꯇꯁꯦꯡꯅꯃꯛꯀꯤ ꯑꯩꯈꯣꯏ ꯑꯃꯅ ꯁꯨꯃꯥꯏꯅ ꯏꯁꯩ ꯁꯛꯑꯒ ꯂꯩꯔꯒ ꯍꯥꯏꯇꯥꯔꯦ ꯏꯁꯩ ꯁꯛꯑꯒ ꯂꯩꯔꯒ ꯃꯈꯥꯗ ꯃꯌꯥꯝ ꯆꯥꯕ ꯈꯣꯠꯄ ꯇꯧꯕꯗꯣ ꯏꯁꯩꯗꯣ ꯇꯥꯕꯤꯔꯝꯕ ꯌꯥꯏ ꯇꯥꯕꯤꯔꯝꯗꯕ ꯌꯥꯏ ꯑꯗꯨ ꯇꯁꯦꯡꯅꯃꯛꯀꯤ ꯑꯗꯨꯒꯤ ꯚꯦꯂ꯭ꯌꯨꯗꯣ ꯏꯁꯩꯗꯨꯃꯛꯀꯤ ꯚꯦꯂ꯭ꯌꯨꯗꯣ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯂꯩꯍꯟꯖꯅꯤꯡꯕꯒꯤ ꯀꯩꯅꯣ ꯇꯧꯕꯅꯤ ꯑꯗꯣ ꯁꯤ ꯁꯝꯄꯥ ꯈꯛꯇꯪꯒꯤ ꯅꯠꯇꯅ ꯑꯇꯣꯞꯄ ꯕꯦꯟꯁꯤꯡꯗꯁꯨ ꯑꯗꯨꯝ ꯎꯏ ꯊꯦꯡꯅꯖꯩ ꯃꯥꯅꯦ ꯑꯗꯨꯝꯕ ꯑꯩꯈꯣꯏ ꯑꯇꯣꯞꯄ ꯃꯦꯇ꯭ꯔꯣꯄꯣꯂꯤꯇꯟ ꯁꯤꯇꯤꯗ ꯑꯗꯨꯒ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯇ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯗꯒ ꯇꯧꯔꯤꯁꯤꯡꯁꯦ ꯃꯤ ꯐꯥꯎꯕꯁꯦ ꯍꯥꯟꯅꯒ ꯑꯩꯈꯣꯏꯒꯤ ꯍꯣꯇꯦꯜ ꯃꯃꯥꯡꯗ ꯔꯦꯁꯇꯨꯔꯦꯟ ꯃꯃꯥꯡꯗꯒ ꯒꯤꯇꯔꯒ ꯈꯣꯡꯒ ꯏꯁꯩ ꯁꯛꯑꯝꯕꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯅꯨ ꯃꯥꯂꯤꯛꯀ ꯂꯩꯔꯤꯕ ꯃꯌꯥꯝ ꯂꯩꯁꯤꯡꯁꯤ ꯑꯗꯨꯝꯕ ꯂꯩꯔꯝꯕꯗꯒꯤ ꯀꯣꯟꯅꯒ ꯁꯛ ꯈꯪꯕꯤꯔꯛꯄꯗꯒꯤ ꯇꯧꯕꯁꯨ ꯌꯥꯎꯋꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤꯗ ꯁꯝꯄꯥꯅ ꯈꯜꯂꯤꯕ ꯋꯥꯈꯜꯂꯣꯟꯁꯨ ꯑꯃꯅꯤ ꯑꯩꯈꯣꯏꯒꯤ ꯆꯥꯕ ꯊꯛꯇꯅ ꯇꯧꯔꯒ ꯂꯩꯔꯀꯥꯟꯗ ꯏꯁꯩꯗꯨꯗ ꯇꯥꯕꯤꯗ꯭ꯔꯒꯗꯤ ꯃꯗꯨꯁꯨ ꯅꯨꯡꯉꯥꯏꯇꯕ ꯐꯤꯜ ꯇꯧꯋꯦ ꯍꯥꯏꯕꯒꯤ ꯋꯥꯐꯝꯗꯨꯅꯤ ꯊꯝꯃꯤꯁꯦ ꯑꯗꯣ ꯍꯧꯖꯤꯛꯁꯤ ꯁꯤꯒꯤ
ट्रेन से लाइक अखोगी हजिक सक्पियु हाइदना तोंगान तोंगान मफम सिंदगी इनवाइटेशन हाइबदी अतुंबा अखोगी सोसाइटी पूजा की बोइरो नत्रगना बर्थडे की बोइरो अदुगुंबगदी इनविटेशन लाख खोटप लेब्रा कमाई तबे कंथोय अतुगुंबसु मरक्तदी अदुम लाखपा यावेगा अदुबो तसेंगनमकी अैगी ओइनदि हाइतारे अै मफम मफमदा चटलगा अदुमाइना इसै सकपगी कैनोदो खुदोंग चाबदो एंगोंदा लैजद्री हबदि एंगोंदा इसैसु लैजदेको सकनबा यामनमके अदुगा अदुमाइना चटलगा सकपदो अै हुजिकी ओइनदि पामद्री सचुजत्री को हाइबदी बेन की ओइनदि अते तोबा फेस्टिवल की लाखपगुंबा नत्रगा अदुंबा लाखपदना अदुम उटपको अदो मखाताना अखोई फोक सिंगर मयामा ngasi सनाथोइना लेरिबा स्टेज से यौनब होनरकपदा अदुम तौनिंगो मयाम लेगनी अदुगुंबा म्यूजिक अदुदा करी पाउजेल मेसेज पिबिनिंगी सनाथोइ ngasiगी अइना सुमाइना यौरकपा स्टेज से अइ सिबोक्ता का याम तिना वाली अइगिदि हौरकपदा ngaरिबा कनोने अदुबु तसेंगना मकिसिगी लमसिदा चंगनिंगबा मयामदा हाइतारे इफ कइगुंबा पाम तारगदि थिनथादबा अइना तौनिंगै मतमदुदा फजना अइना पामिबसे कइनो हाबदो खंगागा इसैदा खक्तंगसु ओइदबा यायगा अइगी इसा इसागी अपामबदो खतंग हजे अइ सानारमे अदुइ तारगस अइ सानाबदो पामदबनिना कइसु ओइगिदि अइगी अपामबदुदा तसेंगनमक्की चंगसिनबिरगा प्लस अइगी फैमिलीनसु सपोर्ट तौबिबा तारे अखोइ ममा बाबाना एंगोंदा तौबा सपोर्ट हाइतारे सी मतांगसे पंजाहोगेबा हबदि अइगी अपामबा खंगबिद्रगदि अइ कइसुमता उमी ओइबसु ngमोय अदुना मयामसु हाइतारे हौजिकानगी अनौबा थोकनिंगबा और एनी फिल्म हेक्तदा हाइतारे लाकनिंगबदो फैमिलीनसु सपोर्ट तौबिरगा हबदि सी तौने हेक्ता तौहनबा नतबा अदु ओइबा तारगदि कितंग माइ पाकपगी लमदा चंगबे हाय अदुगा मरुइना अखोगी रियाज तौबसिमा दरकार ओइ अखोगी हजिक सही संगनबदगी खोंजेलगी अखोगी मासी फजना थमनबा करी करी चाबा थक्तबगुंबा तौबरा खोंजेल सोकिनी गायना अदुगा अखोगी रियाज न कमाइन तबि ता हौगला कांदा नुंति खितंग तो सुंगंगब्रा कमाइन तबि nganthoy अैंगोंदा कना तवेगा चाबगी ओइनदि चाबा थक्पदा अयाम कांदी इसै सकपनिना सि तौबा यादे हाबदि लैते अदुबो अैगी खनावगी प्रॉब्लम लैदि लै एलर्जी तौबा कैनो खरा अदुगुंबा चादबदु नतना अै थोइदोकना इसै सकपनिना सिमदि चारो हाबदि लैते अदुगा रियाज तौबसे ख्वाइ मरुइना अैगी युमसे यमना अखोइ जॉइंट फैमिली से ओइबा अदुगा अखोइ युम अमगा अमगा से हजिकति लमसि केना तौनारनिना अमगा अमगा से लोइ नप्पगा लेनाबदो ओइबा अदुना इसैगा से याम कइसु लाउना सकपदो फंगदे अदो अइना इसैगुंबा याम कन्ना सकपा मतमसे अखोइगी युमगुंबा साबगी याम कन्ना लांगबा मतम अदगी लेकाइगिदा सम इसिंगुंबगा थाबा लाकपगी केनो गारिदा मो इंजिनगुंबा ngang दे ख्वाइ मरुइना नोंग चुबा मतमसे सिदा इसा याम कन सए नत्रदे इसा याम हंगना सकतमते नंग तंजा ngai लेरे इसिंग लाकबा तंजा अदुगी नोंग तारकबा ngai ले नत्रगदि खोनसे हौना सकतेबा अदुगा हाबदि अदुनसु अैंगोंदा हेना हुजिक अैंगोंदा नुंगाइतर प्रॉब्लम हारकांदा नुंतिगी इसै सएनासु खोनसे नम फाजलगा सकपा मिगी मांगना सकतोकपसे अैंगोंदा ngमदबा कैनोमा लैबगा अदु खतंग अदो nganthoigi hobby si kaino kaino hobby se hobby se am gre जबै सेगी खक्तंग से नतना अै कना सु पामे हजिक अनौबने एंगोंदा पामैसे थोंगबा थाकपगी पोसे अै खरा पामे थोंगबा थाकपगी न हावरे हावरे गा येंगरोबा कमाइ YouTube दा हावरे हावरे सु येंगे अदुगा पामना खoi अमेरिका दा लैबा तिमा केबोला गे हम फजबा हावरे हावरे दम यानुम पामनबा मोइ पा गाइन तौबदो को मोइ बा याम पामनबा जि नंबर 1 चटपा दुम कनोनी अदि अतै अतोपा ख्वाइदगी पामजबा कलर से कै कलर से ब्लैक पामे ब्लैक पामे yam nungai je ngasi khoi adumba chilaw matam kai thokpiraga ngasi ngan thona khoi studio lengbirak times of manipur gi adumba coffee with times lengbirak tana kamai tongna si feel singa khiba masi kamai na kanna bu hona ba aduga tungya sada kari to khali ba mayam sing du sharing to modana wari batai chana bagi tanjang pi si yam nungai je tungda su atopa album atopa number ma thola kan suma khata na khoi chana thoi nazaraga adugi tanjang lobjage. Thank you very much for coming to our coffee with times of manipur. Thank you ai mai kai de gi so lamjingba group hai tare tom tv da hena mayam gi kuina thogal tawba ngambio mai pakna changsin bio habedo ai thamjage am nungai je ngasi gi di coffee with times of manipur matang aswai de lesson jare meng tabiru singbo amuka na kuram jabgalani na kainani be thamjare.